Litan gi Tangkhul Ningthougi yum mai Thakhre haukiba ahingdasu yum khara mai tharamle February 9 da Ukhrul district ki Litan Sarekhongda masakhangdaba miyoi kharana petrol bomb langsinduna mai thadokraba yum singi manungda Litan Ningthougi yum su tangoi onkhre mari mata singi yum da sangjafam lawduna leiriba kuladugi Ningthou khalungpham kasungna social media da thagalakpa post amada hai numit adu makhoi tumnaba thaurang torokpa matam numidangi pung 8 makhai tarakpa adwaida miyoi kharana petrol bomb langsilaktuna attack tawrakhi makhoi wathok amata su yawbanate aduga karigi makhoi na attack tawrakpano haiba khangkhide hingnana basenbada mahaki loinabi amasung masanupi su makhongda sokhi mahaki leijaram ballan thumpumna maksu tangoi onkhre yamna nungaitaba thaudokni marak asida district authority na curfew thamjinba mobile data service numit mangani thingjinkhibana Meitei adom da kari thaudok thoklibage haiba chapchana khangba ngamde adumak pungarang numidang pung 8 makhairom tarakpa adwaida yum khara mai tharamkhi ahing ama karimta irang thokludraba matung haukiba ahing da mai thabagi thaudok thorakpa aduna security forcing da chawna singnaba ama oiri Meitei adom da yum mai thaba khaknatana kangbu ani gi marakta nomai kapnabagi makholsu adum tanakhi adumak pu misi mina asok apana singbagi pawdi taba leite Sanabana Kangrup Maselgi Marakta Lairamba Muknaba Singh Hantha Hanba ngamle Assam Rifle na sinduna New Kaithel Manbida Meitei ga Kuki ga puna football sanaminakhre Sanabagi phambagtadi Kangrup ki nungainadaba natraga yeknaba haiba ama leite Muknaramba Singh Hantha Hanba ngami haibadu 53 suba battalion Assam Rifle na sinduna New Kaithel Manbigi Foothills Football Tournament 2023 ta Meitei amasung Kuki gi team puna football sanaminakhre Mapan suba sector Assam Rifles ki mityeng makhada Harmony through football haiba pandam da pangtokpa football tournament aduda state asida khundariba phurup kayagi team 13 saruk yakhi Kanglup Maselgi marakta leiriba thajanadaba sing sana khotnabagi khuthangda amuk hana thajaba thamduna ing tapalamdam ama ohenanabagi pandamda tournament asi pangthokpani hairi kumjali singani kungo humdoi gi me ahumda Kanglup ki irang thokraba matungda ngasi ihan hanba oina tournament asi gi final match da Kuki amasung Meitei gi team sing puna sanamina khibani Kanglup ani gi miyoi sing amana amagi makhada changthok changjin tawba yadana leirakhrabasu sanabungdadi makhalamata gi akia khang yawdana sanakhi ngasi sanakhiba final match ta New Kaithel Manbina Haibung FC bu panjil manga ani da maithiba piduna winner oikhi thoidok hendokna punging singsinba yaba thawung ama haiba taragadi chahi ahum rom hatna sunabagi thodok thoktuna thokhiba Kanglup ani gi miyoi sing puna phaminaraga football match yengkhibaduni pungja kharadi football masana na maram oiraga Kanglup ani gi nungsinadaba wakhalon pumnamak kauthoknakhi tournament asida saruk yabagi matangda Kanglup ani gi sanaroi singna harauba phongdokhibaga loinana sanabagi khuthangda manaba wakhalon pumnamak ko anba ngamgani haina phongdoknakhi football tournament asigi saruk ama oina Kanglup ani gi miyoi singna tongan ba cultural event kaya su pangthokhi nat ki fizol setuna masa masagi oiba nat ki jagoi saduna harau tayamba phongdoknakhi Kangpokpi district amasung Imphal West ka tainabada leiba Kaithel Manbida Meitei Kuki Romai Naga amasung Nepali na singba tongan ba phrup ki miyoi kaya phuna khundaminaribani haukiba matam khara napak tanabagi phibam da leirurabasu tournament asina Kanglup Masel nungsi sanana leminahanbagi anobo khongthang ama oire hairi Jiribam da Kuki jogi lusingba singna CM ga wari sanakhiba leite Kuki NP Chief Minister Y Khemchan gi Jiribam khongchat manung ngarang Kuki jogi lusingba singa Wari sanaki haribadu yumfam yaudaba aranba pauni haina Kuki NP Jiribam Tengnopal amasung none na thadorokpa cherol amana hairi cherol asina makhata na haribana Kuki jo proof ki authorized oiba mihut amataga Chief Minister Y Khemchan ga unaduna wari sanaki balaite Jairon gi khunja khara amadi mar proof ki miyoi khara ka wari sanaraga Kuki jo proof ki lusingba singa wari sanakhre haiba yaroi Condition amatada loop asigi amadi Kuki jo council gi ayaba yaudana Jiribam gi miyoi amatana Kuki jo proof ki mahut sinba yaroi lamdam asida tangdulai taba hanjinanaba Chief Minister Y Khemchan lokhalakliba khongthang asibu su thagatli adum oinama Kuki jo miyamna achumba wayel accountability amadi security phanghandana kaidawnungda tangdulai taba phibam hanjilakpa yaroi Kuki jo miyamna taliba dimanasi mapung phana phangananaba amadi tungkoina chatnaba yaba warosinama puraknaba political dialogue chathabanatana lamdam asigi mahusagi phibamda hanjilaknabagi atopa lambi amata leite ngasi sulubasina Kuki jo miyamgi apamba singa masung political rights sing phangnabagi damak khongpham chetna lepli hairi ngasi Litan da nohongnana yum ani mai tharambaga loinana nomai kapagi makhol miyamna taba phangbadagi mipaiba poknare
उख्रुल डिस्ट्रिक्ट की लितान हिंसा की थौदोक खरा लेप्रब मतुंग लितान नौहोंगना युम अनि मई थारमले मफम अदुगी मियामना नोंमै कापगी मखोलसु तानखि हाइरि पाउसे सिना फंगबा पाउगी मतुंग इनदी हौखिबा फेब्रुवारी 9 लितान सराइखोंगदा कुकी अमसुंग तांकुल नागा अनि की मरक्ता युम मई थाबा अमदी नाकल अनि की मरक्ता नोंमै कापनाबना सिंगबा हिंसा की थौदोकसिंग मथंग मथंग थोरकली ओइरक्लिबा फिबा मसिदा फुरुप अनिमक किमियोइ सिंग साफगदबा मफम सिंगदा लांजेनदुना लैरिबनी इरांग असि मखा सथदनबा अमदी नाकल अनि की मरक्ता खोंफम हंदोकनदुना यानबा अमा पुरकनबा तोंगान तोंगान बलुप कयाना अपील तौरखरबा मतुंग हौखिबा पुंग 23 असिदा हिंसा की थौदोकसिंग थोकपगी वाफम लैखिदे पाउसे सिना फंगबा पाउगी मतुंग इनदी ngasi ayuk litan gi area da nauna yum ani mai tharam khi nakal ani gi marakta nungmai kapna bagi makolsu miyamna tana khi hairi hojik fawbagi oina yum adu kanana mai tharam libano haiba chapsana khangba ngamdri loinana yum mai thaba du da gas cylinder pokhairak bagi makolsu tana khi hairi लितान की एरिया दा मसिंग यामलबा सिक्योरिटी फोर्स लाइन लाइना मतौ करमना युम मै थालिबनो हाइबदु मफम अदुदा लैरिबा सिक्योरिटी फोर्स दा मियोय खरना असावबा अमदि यानिंगदबा फोंदोखि लोइनना मै चाकलिबा अदु सिक्योरिटी फोर्स ना संगसिनदुना कनबगी थबक चथदबनी हाइबो वाफम सु फोंदोखि पनबा याबदि लितान दा थोकलिबा इरांग असि लाक्सननबा उख्रुल डिस्ट्रिक्ट मजिस्ट्रेट ना कर्फ्यू थमजनखिबा लैख्रबनी लोइनना मणिपुर लेंगा की होम डिपार्टमेंट सु इरांग असि हेना चाउथोरक्तनबा हाइदुना उख्रुल डिस्ट्रिक्ट इंटरनेट थिंजन खिबगा लोनना कामजोंग अमदि कांगपोकपी मफम खरदसु इंटरनेट सर्विस थिंजनबा लैख्रे लोनना हिंसा की थौदोकसिंग मखा ताना थोक्तनबा मणिपुर लेंगा की डिप्यूटी चीफ मिनिस्टर लोसी दिकोना लुसिंगदुना नाकलनी मक्की लुसिंगबसिंग उनदुना वारी सानबसु लैख्रबनी चुरचांपुरदा लैबा एलएम खौतेगी युमदा थोमजिनख्रे टियर गैस कापख्रे चुरचांपुर असेंबली कॉन्स्टिट्यूएंसी दगी बीजेपी टिकेट बोट कारखिबा कुकीजो एमएलए एलएम खौतेना युमनाम खेमचान सिंगना लुसिंगबा मणिपुर की अनौबो पॉपुलर गवर्नमेंट सेमबदा सपोर्ट तौबगी मायोक्ता ngasi कुकीजो कम्युनिटी की नुपीसिंगना चुरचांपुर डिस्ट्रिक्ट हेडक्वार्टर दा लैबा एमएलए असिगी मयुमदा थोमजिनदुना प्रोटेस्ट तौखिबगा लोइनना सिक्योरिटी फोर्स सिंगा चाउना मुकनख्रे हाइरि ngasi चुरचांपुर डिस्ट्रिक्ट हेडक्वार्टर दा कुकीजो प्रूफ की मिपीसिंगना चथखिबा खोंजंग अदु भाइफाई वुमेन्स एसोसिएशन की बैनर मखादनी हाइरि खोंजंग लोइ नुपीसिंग अदुना मसिंग यामलबा सिक्योरिटी फोर्सिंग मफम अदुदा लैना लैना एमएलए एलएम खौतेगी युमदा थोमजनखिबनी हाइरि नुपीसिंग अदुगा सिक्योरिटी फोर्सेस सिंगना ngahak muknaraba matung सिक्योरिटी फोर्स सिंगना खोंजंग लोइ नुपीसिंग अदुबु टियर गैस कापतुना मखाताना एमएलए खौतेगी युमदा यौसिलकपा ngamhandana tankhai हाइरि वाइफाई वुमेन एसोसिएशन की स्पोक्स पर्सन अमना फोंदोरकपदा ngasi की खोंजंग अदु एमएलए एलएम खौतेना मणिपुरदा अनौबो पॉपुलर गवर्नमेंट अमा सेमबदा सपोर्ट तौखिबा अदुबु यानिंगदबो उटपा खोंजंग अमनी एमएलए दा थमखिबा थाजबा सिंग मांगली हाइना फोंदोखि लमहेनबा कुकी सिंगी सारे इननबा होनबदा अखोगी स्टेट लेंगाकना कैदौनुंगदा मखल अमतगी कंप्रोमाइज तौरोइदबनी केकेएल मतम सांगना मैतै अमदि कुकी अनि की मरक्ता लैनरिबा मुक्नबा असिना मरम ओइरगा पीआर थमदुना लेरंबा स्टेट असि हंदक इकुई कुइदना पीआर रिवोक तौदुना पॉपुलर गवर्नमेंट अमा स्टेट असि दा लाखरे पीआर की नुंगाइतबा कया लेरंबा अदु कोक्तुना डेमोक्रेसी की असेंबा लेंगाक लोन लाक्लबनिना अखोगी मियाम सोइदना नुंगाइ याइफबा लमदमसिदा पुरकलगनी चेतना थाजबनी स्टेट असि की लीडर दसु तोंगान तोंगानबा कम्युनिटी कया स्टेट असि की कैपिटल ओइरिबा इम्फालदा अकी अखंग याउदना लाक्नबा इनवाइट तौखिबा लैख्रे अदुबु लेंगा की लीडर की इनवाइट अदु कुकी लुप खरनदी यानिंगदबा फोंदोक्तुना रिजेक्ट तौरकली मदुना लमहेनबा कुकी सिंगी सारे इननबा होनबदा अखोगी स्टेट लेंगाकना कैदौनुंगदा कंप्रोमाइज तौरोइदबनी हाइना कंगलैपा कनबलु मणिपुरना थादोरकपा चेरोल अमना हाइरि चेरोल असिना हाइ नाकल अमरोमदा अमुक कुकी लमहेन तुहेनबा खरना तांखुल इसिलिनाउदा फु चैबा तौरुबदगी उख्रुल डिस्ट्रिक्ट की लितान की खुल खरदा नौना साउना मुकनबा थोरकली इरांग असिबु अराइबा इरांग अमदि ओइरोय हाइना कंगलैपा कनबलुप केकेएल ना खंजै सैदांगबा कुकी की मथोंग हुक्तबा थौंग थौदा कयाना ngasi yelho proof ओइरिबा लमदमसिगी मियामदा चाउना सिंगनबा ओइरकली मसी मतम साना लेंगा की अंगम अथौक सिंगना लाक्सिननबा होना हौद्रबदी लमदमसि हेना हेना कांगखोंग चाइरकपा याय लमहेनबा कुकी सिंगी सारे इननबा होनबदा अखोगी स्टेट लेंगाकना कैदौनुंगदा मखल अमतगी कंप्रोमाइज तौरोइदबनी हाइरि चेरोल असिना हाइ हिंगमिनसी हारबदी मसागी मसक हरोफम खंगना लमदमसिदा लैरिबा येलहो मी सिंगा हिंगमिननबा होनगदबनी ngasi su maitai singna atopa furup kaya bunu sinana hingminana ba hotnaduna lakli maitai singi idea of manipur kanana thugaibano kanana yetpano aikhoi gi miyamna loina khangnaraba wafamni maitai singa sisu apun balamdam amagi wakhalda
yelhau phuruk khudingmak ngasigi Manipur asina masin manau Manipur ngaktani haina hingli masana masabu Manipur ni khanjadaba yelhau phuruk oidaba immigrant kanglup kharana Manipur gi apunba saktam singnabadi KKL na khagyaba ngamloi ngasi phawba Kuki kanglup sing yengthina khidaba phuruk amata Manipur da leite Manipur dagi hendoktuna tongan ba state phuruk singasu singnaduna ta leiba kanglup ni matang matam sana lamhenba kanglup asi warak watem tawduna state ki lengak ama lei habadu mayek sengna khangan gadabani loinana KKL na matam supa apunba Manipur amadi yelhau phuruk kaya gi yaifana ba khanjaduna ta leiba lup amani handak Litan gi thodokta awaba nanglaba yelhau mi Tangkhul isilinaw singna nangliba awabada KKL na thamoi sengna saruk yazari hairakli mayum mai thadokhraba Tangkhul isilinaw singda nomada sangba potlam sing mateng pangkhre naba Hauzik Litan da thokliba irang asina maram oiraga mayum makai mai thadokibadagi relief camp ta lairiba Tangkhul isilinaw singidamak ngasi langol laima khulen relief camp amadi Sanahankhre Meitei United Committee na Tomsing Singsang Organization gi khuthangda nomada sangba potlam sing maru oina seng hawai tilhau thumna singba mateng pangkhre mateng pangbagi khongchat adada saruk yakhiba Sanahankhre Meitei United Committee gi co-convener naba Ningthougi na haikibada ngasi mateng pangliba asi paisa paiba amadi leibagi nate adubu yummai thadokibadagi leifam leitraba singna awaba mayoknariba si IDP aikoi isa da hana thokiba amadi masigi awaba khangbadagi hauzik Litan gi thodokta awaba mayoknariba singi angamba kharadang oirabasu mateng oina bahaiduna polam singasi mateng pangbani haina phongdokhi amaromda South Loksing Village Authority gi treasurer Sangnau Prang Ningsena phongdokhibada Litan da thokriba irang asida awaba mayoknariba miyamgi damak ngasi mateng pangba lakpa asi yamna nungaiba phawi masina Meitei ga Tangkhul ga ani gi marakta leinariba mari adu mayek sengna takle Tangkhul gi isilinaw singna mayoknariba awaba sibu khangbibaga loinana mateng pangbirakpagi damakta thagatpa phongdokhi lisingani kunga manga da Truecaller na spam call karor lisingamaga chani hena block tawkhi kumza lisingani ga kunga manga da India gi tongan ba mafam da spam call karor lising mari rom toroktuna namthak tawbugi sang hengalakhi Truecaller gi report matung ina karor lising amaga chamaga marfuga mapandi matam sana block tawkhiba maramna mioi million kayada namthak tawgadabadagi kanba ngamkhi India da phone connection karor sa marom leibaga loinana lalol itik governance amadi lanai gi oiba mari gi matangda I pau phawdok phawjin tawnari numit khudingi mioi karor kaya maromda namthak tawbagi thawong chatharakliba Truecaller gi mateng na ngak thokpa ngamle hiramasi matangda Truecaller gi CEO Risit Junjunwala na haikhi mobile phone sizinariba Indian khudingma khudong thiba nanghandaba haibasi aikoi gi thaudangni miyoiba masel pau phawdok phawjin tawnaba matamda makhala matagi khudong thiba thoandaba amasung sel mangbana singba thoandaba haibasida Truecaller na akhanaba mityeng thamli unwanted call karor lising amaga chamaga marfuga mapan block tawkhibaga loinana namthaki call karor 7 ka humdra khandokpa ngamkhi